Cpi Heirok local gi Yangkai gi Nithoi Rak Suba Chahi gi Mipham Heirok Part 2 maning Leikai Da Leiba Cpi gi LUCHINGBA NINGTHOUJAM LOKENDRA gi yumda PANGTHOK Mipham aduda Cpi gi State Secretary A Nabachandra, Assistant Secretary S Sorojini Devi, Cpi gi State Executive Member L Shotin Kumar, Cpi gi LUCHINGBA and LOKENDRA, Cpi former Secretary Singh Amadi M Shamkesho Mitaina Atoiba Michunglen Oina Sarukyaki. Mipham aduda tongan ba warip sing lauduna mot amato oina pass tauki warip sing adudi manipur da hojik aruba fibam ama mayok nariba National Register of Citizenship NRC gi thabak loishindana mikok thiba gi thabak pangthokpa yaroi masagi damakta district amasung state na changshilakpa thabak khudimakta Heirok Local Council na saruk yanana ba warip laukre Ani Shubada Lan gi chaitheng oina mayum makai thadokna relief camp sing da leiriba IDP sing masa gi mayumda athuba matamda hanjin hanana ba laingak na khotna hanbaga loinana IDP sing asina mayumda hanjin rifawba mikok thiba yaroi hainasu lepnaki Heirok Local Council CPI gi card number 150 henbana saruk yakiba conference aduda Local Council asi hena chawkhat hanana ba wafung kayasu thongkirami Assembly day we maru with Dambra, long with the life in the location today. Otherwise, India people the maximum Katuku and Tom Manshindo, Nasidi, Congress, MP, KHRE, a quick and battle to over. A quick and battle to MP, KHRE. A quick and battle day, where we go, Mamma election, they are recommend Dr. Narana, in our telephone. बहुत लाख में किसी उठा रहा कोई हमें है वो मतलब कोई कांग्रेस ले कोई ले को उतार कांग्रेस का भी सीपीआई का है अगर ये बीजेपी ने खुद उठा लोग ने ना कुछ सेक्रीफाइस करके बनाया और वो सीधे कांग्रेस से मतों से कोई कांग्रेस पार्टी का कहीं वो प्रोग्राम तो हम लोग तो बिजा कुछ इंडिया को से लेकर बदल तो रहे हैं हम लोग को बता दे